Manipur News channel की माइकैदगी मयामगी मफमदा मरोई पाउसिंग पिजरी कुकीसिंगना लेखम पोकपी नागा कुल नौना लोकसना होनारपदai उंखटनरei सेनापति डिस्ट्रिक्ट की मनुंग चलिबा लेखम पोकपी नागा कुल असि कुकी ग्रुप सिंगना मखोगी पारी पुरीगी ओइबा लमनी हाइना क्लेम तौनबा होनारपदगी चाउन उंखटनरei कुकीसिंगना चथरगलिबा थोंग असि पाक विलेज अथॉरिटी की माइकैदगी यामना कन्ना यानिंगदबा फोंगतोक्रे विलेज अथॉरिटी असिगी माइकैदगी हाइरिबना लेखम पोकपी हाइरिबा कुल असि सोक लिसिंग समापन हुंफुनिथोय की जनवरी 15 थोकिबा गेजेटेड मसागी बाउंड्री लेजबा कुल अमा ओइना सकंखिबनी मसिगी मतकता सोक लिसिंग समापन याkai manga amasung सोक लिसिंग समापन हुंफु मंगा की मरकता कुल असिगी बाउंड्री सिंग असि लेंगाकना थोकिबा गेजेट नोटिफिकेशन अदुदा यावरिबा बाउंड्री सिंग अदु कंफर्म तौरे हाइबगी जुडिशियल ऑर्डर अमा थोक्रबनी अदुमकु ब्रिटिश colonial की रूल की मतंगदा ब्रिटिश की MC कुलोट कौबा ऑफिसर अमना मफम अदुगी सिंग की सरुक सिंगदा पुरक्तुना खुंदा हलोंकिबा कुकी माइग्रेंट सिंग अदुना लम अदु मखोयगिनी हाइना क्लेम तोरकपदगी उंखटनाबा कया अदु थोलकिबनी हाइनादुना कुकी सिंगना लेंगाना थोकिबा गेजेट नोटिफिकेशन अमसुंग जुडिशियल ऑर्डर सिंग अदु इकाय खुमनगदबनी हाइरी मखा ताबा अपडेट अमदा स्टेट सॉन्ग फावो इकाय खुमनद्रगा कदाइदगी नेशनलिज्म नो बिरेन स्टेट सॉन्ग फावो इकाय खुमनद्रगा कदाइदगी नेशनलिज्म नो सोशल मीडिया दा लेबा निमबगी वफम कया ngang अदुबु दुरान कप होगदुपगी थोरमदा आर्मी की मैकेदगी स्टेट असिगी नेशनल सॉन्ग म्यूजिक ओइना खोंखिबा अदुदा कना अमता होगतुना इकाय खुमनबो उतकिदे हाइना फॉर्मर चीफ मिनिस्टर एन बिरेन ngasi इम्फाल इसकी हेंगांग लेबा मर्जिंग पोलो टूरिज्म कॉम्प्लेक्स ता पांगथोकिबा लोकल आर्टिसान इंडिजिनस एंटरप्रेन्योर एंड मणिपुर कल्चर एंड हेरिटेज एग्जीबिशन कम ट्रेड एंड फेयर एक्सपो होगदोपुई थोरमदा फोंगतोक्रे मान मखा ताना हाइकिबदा गुली खरा नत्रगा हिदा खरा पिचरगा लेबाक निंबा याबा नते लेबाक निंबा हाइबिसिटी पोकपुदगी लोइनरकदबनी महाकी सरकार लेरिंगे मतमदा इलीगल इमिग्रेशन की मतकता चथरकिबा ड्राइव यावना पोपी प्लांटेशन ड्रग अमदी रिजर्व फॉरेस्ट खोपचनदुना युम कई साजलकिबसिंगी मतकता इविक्शन ड्राइव चथरिबसिंग अदु नथौ लेतना तौरिबनी हाइदना कनानासु फना nganakide अदुबु असम चीफ मिनिस्टर हेमंत बिश्वा शर्मा की सरकारना रिजर्व फॉरेस्ट लम एकर लाख 1.60 हेना साजलंबसिंग इविक्शन तौक्रे इविक्शन की ड्राइव अदुदा स्टेट अदुगी मियामनसु मपुंग फाना कोऑपरेशन पीरी महाकी माइकैदगिसु मखाताना सीएम ओइबो ओइदबा लमदम असिबु कनना होनखिगनी अदुगिदमक माइ लेदुना चेलोय हाइकी थोरम अदुगी गाइडलाइन दा पाउमिसिंग उनखिबा अमदा एन बिरेन हाइकिबदा स्टेट असिदा पीआर कमदौना लाखिबनो हाइबदु निपुम खुदिमना लोइना खनरे पीआर मतम ओइबना मियामदी लायतना एमएलए सिंग फावो सेक्रेटरी चंगबदा अवाबो ओइरे फिबमना यादबदगी पीआर लाख्रबसु स्टेट असिदा पॉपुलर गवर्नमेंट अमा थंबा हाइबसे अफब कोंथांगनी हाइकी मखा ताबा पाव अमदा म्यांमार की चिन स्टेट रिबेल फैक्शन अनेगी मरकता अकनबा मोंगदा खुद थोकनख्रे रिबेल सिना कंट्रोल तौरिबा वेस्टर्न म्यांमार की चिन स्टेट मिलिटरी जुंता की मथक अकनबा लान होरिबा मरा डिफेंस फोर्स अमसुंग चिल्ड्रेन डिफेंस फोर्स अनेगी मरकता अकनबा मोंगदा खुद थोकनबना मरम ओइरगा मफम अदुदा लेइबा मियोय लिसिंग क्या लाजेनरे हाइरी पाव सिना मखा ताना हाइरिबना होकिबा अगस्त 3 हौना चिन स्टेट की थांगथालान टाउनशिप रिबेल फ्रैक्शन अनी मरकता अकन मोंगदा खुद थोकनबगी थौदो अदु थोककिबनी नाकल अनीना खुद थोकनबगी थौदो अदु हौजिकसु मखा चथरी थौदो असिना मरम ओइरगा टाउन असिदा लेइबा खुल तरुकी मियोय लिसिंग कया मनाक नकपा उमंगसिंगदा लांजेनख्रे चर्च यावना तोवान तोवानबा कम्युनिटी की मियोय सिंगसु लांजेनबा अदुदा यावरी थांगथालान हाइबा टाउन असि हौकिबा सही 2019 की फेब्रुवारी थादा मिलिटरी कू तौर मतुंग ख्वाइदगी हेना चैथेंग मायोनरखिबा मफम अमनी जगह से रिबेल ग्रुप सिंगना कंट्रोल तौनबा होनबदा ख्वाइदगी हेना खुद थोकनखिबा मफम अमनी लांजेनरिबा खुजासिंग अदु जंगल दा चानिंगाय थानिंगाय लेददना यामना वाना खांगली हाइरी मखा ताबा पाव अमदा सामुर अवांग लेकाय की पोलिंग स्टेशन अनीदा नपसागी चेंग छुना पीते हाइदना कार्ड होल्डर सिंगना इरांग हौख्रे वांगोय केंद्र की मनुंग चना लेबा सामुर अवांग लेकाय की पोलिंग स्टेशन 22/4 अमसुंग पोलिंग स्टेशन 22/5 दा नपसागी चेंग छुना पीते हाइना कार्ड होल्डर सिंगना इरांग हौख्रे मखा ताबा खोंजम क्या लाकपा यारी थौदो सिगा मरी लेना मियामगी ओइबा मिफम अमा पांगथोकनबा मतुंगदा कार्ड होल्डर अमा ओइरिबा मोइरांग मयुम ओंबी प्रमोदिनीना पामिसिंगदा हाइकिबदा चेंग असे कार्ड होल्डर अमदगी केजी अमम ककलंबनी मसिना अमुक कार्ड अमदा चेंग केजी अमम ककपगी महुत मियोय खुदिंगी चेंग केजी अमम ककले कार्ड अमदा मेंबर मंगा लेबना चेंग केजी
ꯃꯉꯥ ꯀꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯆꯦꯡ ꯌꯦꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇ꯭ꯔꯤ꯫ ꯆꯦꯡ ꯑꯁꯤ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯗ ꯅꯝꯐꯨꯗ ꯌꯦꯜꯂꯝꯂꯦ꯫ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯒꯤ ꯑꯣꯏꯕ ꯍꯛ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯖꯕꯅꯤ, ꯃꯗꯨꯕꯨ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡ ꯑꯗꯨ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯎ, ꯃꯔꯤ ꯂꯩꯅꯕ ꯑꯦꯖꯦꯟꯁꯤꯡ ꯑꯃꯗꯤ ꯂꯣꯀꯦꯜ MLAꯗ ꯍꯥꯏꯒꯦꯁꯨ ꯍꯥꯏꯌꯨ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯥꯃꯣꯔꯣ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯥꯎꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯑꯣꯏ ꯑꯃꯃꯝꯗ ꯆꯦꯡ ꯀꯦꯖꯤ ꯑꯃꯃꯝ ꯀꯛꯂꯤꯕ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯀꯔꯝꯕ ꯑꯣꯊꯣꯔꯤꯇꯤꯅ ꯊꯣꯛꯄ ꯑꯣꯔꯗꯔꯅꯣ? ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯤꯌꯨ꯫ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯕ ꯆꯠꯅ ꯄꯊꯥꯞ ꯂꯩꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯡꯐꯝ ꯑꯁꯤ ꯍꯟꯗꯣꯛꯆꯒꯦ꯫ ꯃꯗꯨ ꯅꯠꯇꯕꯗ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯑꯗꯨ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯗꯕ ꯇꯥꯔꯒꯗꯤ ꯁꯥꯃꯨꯔꯣ, ꯅꯥꯎꯔꯦꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯃꯁꯤꯒ ꯈꯨꯠꯁꯝꯅꯔꯒ ꯆꯠꯃꯤꯟꯅꯔꯤꯕ ꯀ꯭ꯂꯕꯁꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯅ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯅ ꯄꯨꯟꯅ ꯈꯣꯡꯖꯪ ꯆꯪꯁꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯕꯐꯔ ꯖꯣꯟꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛꯂꯒ ꯂꯧ ꯎꯔꯕꯁꯨ ꯅꯥꯔꯥꯟ ꯁꯦꯅꯥꯒꯤ ꯃꯩꯇꯩꯒꯤ ꯂꯧ ꯄꯔꯤ 30, ꯉꯥꯡꯈ ꯂꯋꯥꯏꯒꯤ ꯂꯧ ꯄꯔꯤ 300 ꯀꯨꯀꯤꯁꯤꯡꯅ ꯎꯔꯒ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯕꯐꯔ ꯖꯣꯟ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯀꯨꯀꯤ ꯈꯨꯜ ꯑꯃꯁꯨꯡ ꯃꯩꯇꯩ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛꯂꯒ ꯂꯧ ꯎꯅꯕ ꯍꯧꯔꯕꯁꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯔꯥꯟ ꯁꯦꯅꯥꯒꯤꯗꯤ ꯃꯩꯇꯩꯒꯤ ꯂꯧ ꯄꯔꯤ 30 ꯑꯗꯨꯒ ꯉꯥꯡꯈ ꯂꯋꯥꯏꯒꯤ ꯂꯧ ꯄꯔꯤ 300 ꯆꯪꯕ ꯉꯝꯗꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧ ꯎꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯧꯐꯝ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯎꯠꯁꯤꯜꯂꯒ ꯂꯩꯕꯗꯒꯤ ꯃꯩꯇꯩ ꯂꯧꯃꯤꯁꯤꯡ ꯊꯃꯣꯏ ꯀꯥꯏꯅ ꯌꯦꯡꯂꯒ ꯂꯩꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯅꯥꯔꯥꯟ ꯁꯦꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯨꯕꯥꯂꯥꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯉꯥꯛꯇꯨꯅ ꯕꯐꯔ ꯖꯣꯟꯁꯤꯡꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯍꯧꯈ꯭ꯔꯕꯁꯨ ꯅꯥꯔꯥꯟ ꯁꯦꯅꯥꯒꯤ ꯍꯥꯏ ꯀꯦꯅꯦꯜꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯩꯇꯩꯒꯤ ꯂꯧꯃꯤꯁꯤꯡꯅ ꯆꯪꯗꯨꯅ ꯂꯧ ꯎꯕ ꯉꯝꯗ꯭ꯔꯤ꯫ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯖꯣꯟ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯍꯧꯈꯤꯕ ꯆꯍꯤ ꯁꯣꯛ 2012 ꯑꯦꯄ꯭ꯔꯤꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ CRPFꯀꯤ ꯄꯥꯔꯁꯣꯅꯦꯜ 2 ꯍꯥꯠꯈ꯭ꯔꯦ꯫ NIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ KNF-MCꯒꯤ ꯀꯗꯔ ꯑꯃ ꯐꯥꯕ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯃꯩꯇꯩ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯂꯧ ꯄꯔꯤ 93 ꯂꯩ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯧ ꯄꯔꯤ 30ꯗꯤ ꯀꯨꯀꯤꯁꯤꯡꯅ ꯍꯧꯖꯤꯛ ꯎꯔꯒ ꯂꯩꯔꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯧ ꯎꯗꯨꯅ ꯂꯥꯛꯂꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯂꯧ ꯎꯁꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯂꯥꯏꯁ꯭ꯔꯝ ꯁꯨꯔꯖꯤꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯅ ꯄ꯭ꯔꯦꯁꯇ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯕꯐꯔ ꯖꯣꯟꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯂꯧ ꯄꯔꯤ 2 ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯏꯁ꯭ꯔꯝ, ꯒꯧꯔꯕꯤꯗꯨ, ꯅꯥꯎꯔꯦꯝꯕꯝ, ꯅꯣꯕꯤꯟ, ꯍꯤꯖꯝ, ꯃꯦꯃꯤ, ꯃꯣꯏꯔꯥꯡꯊꯦꯝ, ꯏꯕꯣꯍꯜ ꯑꯃꯁꯨꯡ ꯃꯩꯁꯅꯥꯝ IPꯒꯤ ꯑꯣꯏꯅꯁꯨ ꯕꯐꯔ ꯖꯣꯟ ꯑꯁꯤꯗ ꯂꯧ ꯄꯔꯤ 3 ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯂꯥꯝ ꯖꯣꯇꯤꯟ ꯀꯧꯕ ꯍꯧꯈꯤꯕ ꯆꯍꯤ ꯁꯣꯛ 2019ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗꯒꯤ ꯃꯔꯦꯡꯕꯥꯟꯗ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕ ꯃꯣꯏꯔꯥꯡꯗꯒꯤ ꯏ-ꯔꯤꯛꯁꯣ ꯊꯧꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯂꯧꯐꯝꯁꯨ ꯆꯪꯗꯨꯅ ꯂꯧ ꯎꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅꯥꯔꯥꯟ ꯁꯦꯅꯥꯗꯒꯤ ꯑꯣꯏꯅꯥꯝ ꯕꯁꯟꯇ ꯀꯧꯕ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯥꯏ ꯀꯦꯅꯦꯜꯒꯤ ꯃꯊꯛꯇ ꯂꯩꯕ ꯂꯧꯕꯨꯛꯁꯤꯡ ꯑꯁꯤꯗ ꯁꯖꯤꯛ ꯆꯥꯕ ꯆꯠꯈꯤꯕ ꯁꯟꯕꯤ 30ꯒꯤ ꯃꯊꯛꯇ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯉꯝꯗꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯊꯝꯅꯥꯄꯣꯛꯄꯤꯗꯒꯤ ꯄꯨꯈ꯭ꯔꯝꯕꯝ ꯗꯝꯃꯨ ꯀꯧꯕ ꯑꯃꯅꯁꯨ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ ꯁꯣꯛ 2019ꯒꯤ ꯖꯨꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯍꯥꯛꯀꯤ ꯁꯟ ꯖꯨꯔꯥ 2 ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯥꯡꯈ ꯂꯋꯥꯏꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯕꯐꯔ ꯖꯣꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯄꯣꯁꯠ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1 ꯔꯣꯝꯗꯤ ꯀꯥꯈꯠꯂꯒ ꯂꯧ ꯎꯕ ꯌꯥꯏ, ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯆꯪꯁꯜꯂꯒ ꯂꯧ ꯎꯕ ꯉꯝꯗꯦ꯫ ꯉꯥꯡꯈ ꯂꯋꯥꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯏꯃꯨꯡ 100 ꯔꯣꯝꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ 250ꯒꯤ ꯑꯣꯏꯅ ꯕꯐꯔ ꯖꯣꯟꯗ ꯂꯧ ꯄꯔꯤ 300 ꯂꯣꯝ ꯂꯩ꯫ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯍꯧꯖꯤꯛ ꯂꯣꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯗ ꯂꯧꯄꯨ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯌꯦꯡꯂꯒ ꯂꯩꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯅ ꯃꯣꯏꯔꯥꯡꯊꯦꯝ ꯕ꯭ꯔꯣꯖꯦꯟ ꯀꯧꯕ ꯑꯃꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯟꯗꯤꯖꯦꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ꯀꯧꯕ ꯀꯨꯀꯤ-ꯖꯣ ꯃꯤꯌꯥꯝꯒꯤ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯕꯣꯗꯤ ꯑꯁꯤꯅ ꯃꯩꯇꯩꯁꯤꯡꯒꯤ ꯂꯝ ꯂꯧꯁꯟꯕ ꯂꯩꯇꯦ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡꯒꯤ ꯁꯥ-ꯁꯟ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯖꯨꯟ 18ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯨꯡꯊꯤꯜ ꯄꯨꯕꯣꯕꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯁꯣꯛꯍꯜꯂꯝꯂꯕ ꯐꯨꯕꯥꯂꯥꯗꯒꯤ ꯅꯤꯡꯊꯧꯖꯝ ꯕ꯭ꯔꯣꯖꯦꯟ ꯀꯧꯕ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯧꯃꯤꯁꯤꯡꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯂꯥꯛꯈꯤꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏ 2ꯅ ꯆꯤꯡꯂꯣꯝꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯍꯥꯛꯄꯨ ꯕꯐꯔ ꯖꯣꯟꯒꯤ SSB ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯇꯔ
15ꯔꯣꯝꯇꯪ ꯂꯥꯞꯅ ꯂꯩꯕ ꯃꯐꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯁꯣꯛꯍꯜꯂꯝꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯧꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯧ ꯎꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯂꯤꯐ ꯑꯃ ꯑꯣꯏꯅ ꯍꯥꯏ ꯀꯦꯅꯦꯜꯗꯒꯤ ꯃꯤꯇꯔ 300ꯔꯣꯝꯇꯃꯛ ꯋꯥꯡꯕ ꯃꯐꯝꯗ ꯃꯩꯇꯩ ꯈꯨꯟꯖꯥꯁꯤꯡꯅ ꯂꯧ ꯎꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯂꯧꯐꯝꯁꯤꯡ ꯑꯗꯨꯗ ꯉꯥꯛ ꯁꯦꯜꯂꯤꯕ CRPFꯅ ꯅꯨꯡꯊꯤꯜ ꯄꯨꯡ 1ꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯁꯨꯕ ꯌꯥꯗꯦ꯫ ꯃꯁꯤꯅ ꯀꯔꯝꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯊꯕꯛ ꯁꯨꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯁꯦꯃꯨꯅꯦꯜ ꯀꯧꯕ ꯀꯨꯀꯤ ꯂꯧꯃꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯨꯗꯤ ꯕꯐꯔ ꯖꯣꯟꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯛ ꯁꯦꯟꯕꯗ ꯆꯍꯤ ꯑꯁꯤꯗꯒꯤ ꯅꯤꯡꯊꯤꯅ ꯂꯧ ꯎꯕ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯩꯇꯩꯒꯤ ꯂꯧꯃꯤꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯆꯪꯗꯨꯅ ꯂꯧ ꯎꯕ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛ ꯁꯦꯜꯂꯒ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡ ꯅꯥꯀꯜ ꯅꯥꯀꯜꯗ ꯃꯈꯣꯏꯒꯤ ꯂꯧꯐꯝꯁꯤꯡꯗ ꯆꯪꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯦ꯫ ꯃꯁꯤꯅ ꯆꯍꯤ ꯑꯁꯤꯗ ꯄꯣꯠꯊꯣꯛ ꯅꯤꯡꯊꯤꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯩꯊꯦꯜꯃꯥꯟꯕꯤꯗꯁꯨ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯂꯧꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝꯁꯤꯡꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯔꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯧꯁꯥꯒꯨꯝ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯄꯥꯝꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯣꯏ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫